Ngarang numityungba matung pung ahong makhairom tabada Bishnupur Police Station ki team amana nupi police personnel shing yaona Nambol Dagi Meeoi manga Heroin gram chani kuntranipan ka Konnana Phare hairi police tagi fangba paw magi matungina Nambol area da drug puthok pusin tawre haibage akaknaba paw makfangbadage Bishnupur Police Station ki team aduna Nambol Police Station da paw piraba matungda mapamatu da junction ke maduda yamna chingnaningai oiba mongda lakpa auto rickshaw amaga Maruti Alto K10 car amaga lakpa ubadage kamduna check tawrubada polam sing adu auto rickshaw da soap case kunda haplaga puraklambadagi fakibane Farba Meeoi sing adudi auto rickshaw da tonglakibi lilong haurebi turel ahan bidage wahida chahini pumapan mapuroibagi meng laikidraba Sekandar Ali maki machanupi Roxana chahi kunmathoi porompat thawan thaba lekai dege auto rickshaw adugi driver MD Abrarar chahi kuntra apokpa MD Ayajudi namade Maruti Alto K10 adu da lakpa Irom Maizarao dage Irom Maizarao dage yumnam Ajit Kumar apokpa Y Rameshwar amade Govinda Gram Makha Laikai dage Peba Maheshwar chahi kuntranipan apokpa Laikidraba P Rajen Kawe Farba Meeoi sing adu makhataba logyoiba thabak sing laukhatnaba Nambol Police Station da sinakre haina pawo sina makhatare